Kanglei Pakimani, the Jewel of Manipur, meeting Tabiriba Kwaipum Namapu, Daina Pang Satabamna, Taram Nokchari. Ngasigi episode ta ehakna, Unajariba personality si, Mamangi episode ta Unajakiba, Tangta Amadi Jago Gilamda, Wagi Padma Shri awarding. Mingoy na Panjarabada, Ikai Kumnajaraba Shri, Ras Kumar, Ajoba Singhagani. Pabong amukahan na suwa ko'y Kanglei Paki team gimaki dagi Taram Nokchari. Pabong awards ki matang dalang sage. Pabong si ko'y Padma Shri Award, ko'y na pangkre 2010 da loina na State Kala Academy Award 1996 amadi Nritya Ratna haiba award sing si pangkre. Ate ko'y na sida yaudaba biodata sing sida yaudaba pabong na kari award sing si pangbikra bagi. Ate ahum do na yung hangwa ate pangbi. Ate yung chama susing competitions may amang madisoy na pabong na pangle ko'y sak na haiba haiba State Kala Academy Award Padma Shri amadi Nritya Ratna haiba award sing si pabong si pangbirabani. Pabong ako'y natazabada pabong si publication lari kada supong hai natazay si matang di pabong di mo to thambi. Ay na ya pong yo di pena ano ay hadana. Ay magti ano ay say art ne na haba. Ano ay role the language of the art haba. How to say ano ay role hari do. Ado na di ay na kalam mana art makalwa da wo di painting so art ni adagi lai ko su lai sa so art ni Sina harada layet lai ko chanu na chendreng gupteng ko e hayaba chendreng gupteng hari bani thawani che amana ayuk ning thawai ba manam dang woi bane ba ani ji upoi ba kano che lai ko gi lai chawogi limo chanu na ko khone ba ado ni chendreng gupteng che layet lai ko chanu na ko e hari che batam le khagi mi batam da ne ba sagi khari che aham dadi magi thau do adi matung ni mi du khangne ya ba Kagi ni macam jadi mai yumna ni adu ni thau dani gain tori se aham da du layam deba ma to thabuk to for example hogi hari do lai lai ko chanu hari se lai ko lai sawogi jeru ni on na ne ba hogi ni thau ni se ko ise se ayu ni ko ni thau ba ma ni dang ni thau ba ma adu ta ko di ma gi tori wa thabuk tu ni matung ina yumna che piram ne ba yumna khang ne ba Kung hangda kage mi matam da ni aduni adane na matam kayok tiche. Pabong hai ba pena anoy hai ba lari pabong na pong ki basi 1997 da konkre koy si lai ka sida yang nakana da ba koy Manipur ki dance and heritage of Manipur hai tare koy piram da Manipur sigi art and kala sigi matang sida yang nakana da ba historical wari sing kadino dance form si art makhala mani hai ba art asi chumna entertainment nongai bagi ngak suna konte masai pabong hai ba matam da social education bi bas maina makal jagoi sigi mating na educate tawdori bani akoi takpi tan dori bani hai ba lai ka se eduki mati kana ba pabong gi achau ba thodang mani contribution amani hai na thamjake pabong makata pada pabong khangja English ni ada hogi ko wala hogi se tapi pena anoi de the art or pena adu da ne bai na namuri se ai hogi lai anoi lai coat anoi de githang anoi ta anoi yan da bra adi wangang anoi lecture deliver to hogi yan da bra adagi maya mama subject sigi tonga na lari ikhat ke ne apan hona re bai yan da bra koi makal subject makal jinge pabong aduma koi iba ngamba oibiu koi hayam kana ba dugum na ba khongthang mani pabong na haibadi khoi dia nga oi banina historical oi ba thain ipai bu khoi matam se koi khangja humde maramaduna pabong maina maina koi gi Manipuri oi ba yamna historical oi ba culture ga mani lena ba art ka mani lena ba wari sing hai tare sigum maning thau palinge matam da kari tawra mano British palinge matam da kari tawra mano haibusi lai ta ira tham hora ga di haing khoi da su tumgi khoi generation kaya amasi da su yamna kana ba oi oi ni pabong aduna pabong na khat ke hai khangi da tengah do thaudang do aduma paikhat ngambiu pabong aduga pabong hauji si pabong si kari thaudang sing gi lobiri bano kari thau ena di pubiri ai hogi chi na haro da kari hai ni kana tawre yame ai ne khalli se yan da bra aduna ai hogi kang da uge da lai anu yedo iba hogat ki hana lai pa lai sawa myam se ko ja chatna i honari yan da bra lai ma ye ke ri kamai taw ni lai ko jin han ham tu di tha je kadai thani tu di tha do ne ba mai ken phase manung da kadai thani
ꯀꯥꯏ ꯃꯣꯏ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯁꯥꯅ ꯈꯪꯖꯗꯦꯕ ꯑꯩꯗꯤ ꯃꯣꯏꯗ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯉꯤꯖꯥꯠꯅꯤ ꯃꯥ ꯀꯗꯥꯏ ꯊꯥꯔꯤꯖꯥꯠꯅꯣ ꯀꯥꯏ ꯂꯥꯏꯈꯣꯠ ꯑꯅꯣꯏꯗꯅ ꯂꯥꯏ ꯁꯥꯕꯗꯤ ꯑꯣꯏꯗꯣꯏꯅꯤ ꯂꯥꯏ ꯁꯥꯕꯗꯤ ꯀꯃꯥꯏꯅ ꯇꯧ ꯁꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯁꯔꯁꯇꯤ ꯑꯁꯥꯕ ꯌꯥꯝ ꯂꯩ ꯏꯁꯥꯅ ꯁꯥꯔꯛꯑꯦꯕ ꯑꯗꯩ ꯃꯗꯨꯗ ꯀꯩꯅꯣ ꯂꯩꯕꯥꯛꯅ ꯁꯥꯕꯗ ꯇ꯭ꯔꯣꯕꯜ ꯑꯣꯏꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯖꯥꯠꯅꯤ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯌꯥꯝ ꯂꯩꯌꯦꯕ ꯃꯅꯨꯡꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯔꯦꯛꯇꯤꯐꯥꯏ ꯇꯧꯔꯒ ꯑꯁꯤꯗ ꯑꯋꯥꯕꯅꯤ ꯁꯤ ꯇꯧꯕꯅꯤ ꯀꯥꯏꯗꯣ ꯇꯧꯔꯒ ꯇꯧꯒꯦ ꯍꯥꯏꯗꯅ ꯂꯩꯈꯣꯠ ꯑꯅꯣꯏ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯌꯨꯇꯤꯂꯥꯏꯖ ꯇꯧꯗꯣꯏꯅꯦꯕ ꯂꯩ ꯑꯅꯣꯏ ꯍꯥꯏꯔꯒ ꯄꯦꯟꯇꯤꯡꯒꯤ ꯃꯇꯝꯗ ꯑꯗꯒꯤ ꯆꯀꯣꯏ ꯑꯅꯣꯏ ꯍꯥꯏꯔꯒ ꯆꯨꯀꯣꯏ ꯑꯅꯣꯏ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯆꯠꯅ ꯀꯣꯏꯅ ꯁꯥꯏꯅ ꯖꯒꯣꯏ ꯀꯧꯋꯦ ꯍꯥꯏꯖꯜꯂꯝꯃꯦꯕ ꯑꯩꯗꯤ ꯆꯨꯀꯣꯏ ꯑꯅꯣꯏ ꯍꯥꯏꯅꯦꯕ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯆꯠꯇ꯭ꯔꯗꯤ ꯖꯒꯣꯏ ꯑꯣꯏꯗ꯭ꯔꯥ ꯐꯝꯅ ꯁꯥꯕꯗꯤ ꯖꯒꯣꯏ ꯀꯧꯗ꯭ꯔꯕ꯭ꯔꯥꯕ ꯐꯝꯅ ꯁꯥꯕ ꯖꯒꯣꯏ ꯄꯤꯛꯁꯟ ꯂꯩꯗꯅ ꯆꯨꯀꯣꯏ ꯑꯅꯣꯏ ꯍꯥꯏꯕꯁꯤꯅ ꯆꯀꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯏ ꯍꯥꯏꯕꯗ ꯅꯣꯡꯊꯥꯡ ꯂꯩꯕꯅ ꯍꯔꯥꯕꯅ ꯃꯥꯂꯦꯝꯗꯤ ꯑꯁꯤꯕꯅ ꯁꯦꯝꯕ ꯐꯣꯛ ꯑꯃ ꯊꯨꯒꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯩꯗꯤ ꯒꯇꯤ ꯂꯩꯔꯛꯇꯅ ꯒꯨꯔꯨꯁꯤꯅ ꯈꯨꯗꯣꯡ ꯊꯥꯡꯒꯠꯄꯗ ꯆꯦꯡ ꯃꯌꯨꯡ ꯑꯃ ꯁꯥꯡꯕ ꯃꯔꯥꯛ ꯑꯃ ꯄꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯊꯥꯡꯒꯠꯂꯛꯑꯦꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯨꯗꯣꯡꯒꯤ ꯃꯊꯛꯇ ꯒꯨꯔꯨꯒꯤ ꯈꯨꯗꯣꯡꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯑꯦ ꯅꯣꯡꯊꯛꯇ ꯊꯥꯡꯒꯠꯂꯛꯑꯦꯅ ꯃꯥ ꯅꯣꯡꯊꯥꯡ ꯂꯩꯕ ꯀꯧꯋꯦꯕ ꯌꯦꯡꯉꯣ ꯅꯕꯨꯡ ꯑꯍꯟꯅ ꯑꯥꯗ ꯃꯥꯂꯦꯝ ꯁꯦꯝꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯨꯒꯥꯏꯔꯤꯗꯣ ꯎꯔꯦ ꯍꯔꯥꯕ ꯊꯨꯒꯥꯏꯔꯤꯗꯣ ꯑꯗꯩ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯉꯨꯆꯣ ꯍꯥꯏꯗꯅ ꯃꯥ ꯂꯥꯛꯑꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯍꯠꯄꯅꯦꯕ ꯍꯔꯥꯕꯁꯦ ꯁꯨꯝꯍꯠꯂꯤꯉꯩꯗ ꯃꯥꯂꯦꯝꯁꯤꯗ ꯁꯦꯝꯍꯜꯂꯨꯕꯅꯦꯕ ꯑꯗꯨꯗꯩꯅꯦ ꯖꯒꯣꯏ ꯄꯣꯛꯀꯗꯧꯔꯤꯁꯦ ꯖꯒꯣꯏ ꯍꯧꯔꯛꯐꯝꯁꯦ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯗꯅ ꯃꯩꯍꯧꯔꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯂꯣꯟ ꯃꯌꯥꯝ ꯀꯣ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯊꯥꯡ ꯇꯥꯒꯤ ꯍꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯩ ꯄꯨꯝꯅꯃꯛꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯖꯟ ꯑꯃꯗ 이렇게는 애들 도구네. 남부야 남들이야. 아니가 시리 양간에 하라고 보니. 많이 바봉 얌까나바. 세계시원에 담고 꼭 안테네 거기 이도지. 바봉 adumak taw ngam 바봉 ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯄꯥꯕꯨꯡ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯑꯩꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯑꯃꯅꯤ ꯍꯪꯖꯈ꯭ꯔꯦ ꯑꯩꯅ ꯈꯤꯇꯪ ꯆꯤꯊꯍꯧꯕ ꯑꯃꯇꯪ ꯂꯩꯖꯔꯦ ꯄꯥꯕꯨꯡꯁꯤ ꯑꯝꯇ ꯈꯪꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯧꯈꯠꯄꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯂꯩꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯈꯤꯇꯪ ꯈꯪꯅꯅꯕ ꯇꯥꯛꯄꯤꯌꯨ ꯁꯤ ꯀꯔꯤ ꯃꯇꯥꯡ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏ ꯀꯧꯈꯠꯄ ꯍꯥꯏꯕꯁꯤ ꯖꯦꯅꯔꯦꯂꯤ ꯂꯝꯗꯧꯒꯦꯗ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯂꯥꯏ ꯀꯧꯕ ꯍꯥꯏꯅ ꯍꯥꯏꯅꯩ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯀꯩꯅꯣꯁꯦ ꯏꯊꯔꯤꯌꯦꯜ ꯂꯥꯌꯔꯁꯤꯗ ꯂꯩꯔꯒ ꯏꯁꯤꯡ ꯍꯣꯜꯂꯦ ꯏꯁꯤꯡꯗꯨꯗꯒꯤ ꯂꯥꯏꯁꯤ ꯄꯣꯛꯂꯛꯏꯅꯦꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯅ ꯄꯣꯛꯂꯛꯄ ꯃꯐꯝ ꯑꯣꯏꯔꯤꯕ ꯊꯋꯥꯏꯒꯤ ꯃꯐꯝ ꯑꯣꯏꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯂꯥꯏꯁꯤ ꯏꯀꯧꯈꯠꯂꯒ ꯂꯥꯏꯒꯤ ꯊꯋꯥꯏ ꯍꯥꯞꯄꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯐꯝꯖꯤꯟꯈꯤꯕ ꯂꯥꯏꯗꯨꯗ ꯊꯋꯥꯏ ꯍꯥꯞꯄꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯗꯅ ꯏꯁꯤꯡꯗꯒꯤ ꯀꯧꯈꯠꯇꯕ ꯂꯥꯏ ꯃꯈꯜ ꯂꯩꯌꯦ ꯇꯥꯛꯄꯤꯌꯨ ꯄꯥꯕꯨꯡ ꯀꯔꯤ ꯀꯔꯤ ꯃꯈꯜ ꯑꯣꯏꯔꯕ ꯏꯁꯤꯡꯗꯒꯤ ꯀꯧꯈꯠꯇꯕ ꯂꯥꯏ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯊꯥꯃꯛꯇꯗ ꯀ꯭ꯋꯥꯊꯥꯗꯗꯤ ꯎꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯀꯧꯋꯦ ꯑꯗꯒꯤ ꯑꯟꯗ꯭ꯔꯣꯒꯤꯗꯤ ꯂꯩꯕꯨꯡꯗꯒꯤ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯁꯨꯝ ꯍꯥꯏꯅ ꯈꯦꯠꯅꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯩꯌꯦꯕ ꯃꯥꯒꯤ ꯁꯥꯖꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯟꯗ꯭ꯔꯣ ꯍꯔꯥꯎ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯖꯤꯡꯒꯤ ꯄꯨꯡ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗꯒꯤ ꯀꯧꯅꯦꯕ ꯂꯥꯏꯗꯣ ꯑꯗꯩ ꯀ꯭ꯋꯥꯊꯥꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯎ ꯃꯊꯛꯇꯒꯤ ꯀꯧꯋꯦ ꯃꯥꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤꯔ ꯀꯩꯅꯣ ꯎꯌꯨꯡ ꯄꯥꯝꯕꯤ ꯑꯣꯏꯔ ꯑꯅꯤ ꯍꯧꯋꯦꯕ ꯃꯗꯩ ꯎꯄꯥꯛꯅ ꯈꯤꯜꯂ ꯀꯩꯅꯣ ꯇꯧꯋꯦ ꯌꯦꯛꯁꯜꯂ ꯊꯝꯃꯦꯕ ꯑꯗꯒꯤ ꯎꯄꯥꯛꯀꯤ ꯃꯊꯛꯇ ꯂꯩꯍꯨꯝ ꯇꯝꯃꯦꯕ ꯂꯩꯍꯨꯝꯗꯨ ꯄꯨꯔꯛꯄꯗꯨꯕꯨ ꯂꯥꯏ ꯀꯧꯕ ꯀꯧꯋꯦꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯔꯥꯎꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯗꯨꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯔꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯛꯆꯤꯡꯒꯤꯅ ꯀꯝꯗꯧꯏ ꯈꯨꯖꯥꯏ ꯑꯃ ꯄꯣꯔꯛꯑꯦ ꯑꯗꯨ ꯇꯧꯔꯒ ꯂꯨꯞꯄꯒ ꯄꯨꯈꯠꯂꯛꯑꯦꯕ ꯑꯩꯈꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯂꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯏꯔꯨꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯂꯨꯞꯄꯦꯕ ꯀꯛꯆꯤꯡꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤ ꯀꯧꯈꯠꯂꯦ ꯄꯥꯕꯨꯡ ꯃꯥꯏ ꯃꯥꯏ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯍꯔꯥꯎꯕꯁꯤ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯃꯥꯁꯤ ꯂꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯣꯛꯄ ꯀꯥꯏꯅꯒ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯂꯩꯔꯤ ꯁꯤ ꯃꯇꯥꯡꯗꯤ ꯑꯃꯨꯛ ꯄꯥꯕꯨꯡ ꯂꯣꯏꯁꯟꯕꯁꯦ ꯉꯁꯥꯏ ꯀꯧꯈꯠꯂꯦ ꯂꯥꯏ ꯍꯔꯥꯎꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯂꯣꯏꯁꯟꯗꯧꯔꯤꯕꯅꯦꯕ ꯃꯐꯝꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯂꯥꯏ ꯉꯥꯎꯕ ꯈꯣꯠꯄ ꯀꯥꯏꯅ ꯇꯧꯔꯤꯕ ꯁꯤꯒꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯁꯤꯅ ꯀꯝꯗꯧꯒꯦꯗ ꯁꯕꯔ ꯂꯝ ꯊꯣꯛꯄ ꯀꯧꯕ ꯂꯝ ꯌꯦꯡꯕ ꯍꯥꯏꯕ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕ ꯂꯝꯗꯨ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯅꯤ
ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯂꯥꯏ ꯉꯥꯎꯕꯅ ꯍꯦꯛ ꯆꯨꯝꯅ ꯂꯥꯏꯁꯦ ꯄꯨꯊꯣꯛꯑꯒ ꯍꯦꯛ ꯉꯥꯎꯗꯅ ꯈꯣꯠꯇꯅ ꯐꯩꯅ ꯆꯤꯡꯅ ꯇꯧ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯂꯥꯏ ꯉꯥꯎꯕꯅ ꯉꯥꯎꯔꯤꯁꯦ ꯄꯨꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯉꯥꯎꯍꯟꯕ ꯑꯃ ꯄꯣꯠ ꯑꯃ ꯃꯤ ꯃꯔꯤꯅ ꯄꯨꯔꯗꯤ ꯃꯣꯏꯅ ꯑꯣꯛꯁꯤꯟꯅꯒꯦꯗꯤ ꯌꯥꯏꯑꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯃ ꯃꯤ ꯑꯃꯇꯅ ꯍꯦꯛ ꯈꯜꯂꯛꯄꯗ ꯍꯦꯛꯇ ꯌꯥꯏꯑꯕ ꯃꯥꯅ ꯍꯌꯦꯡ ꯊꯤꯅ ꯂꯣꯏꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯗꯒꯤ ꯑꯃꯅ ꯀꯝꯗꯧꯒꯦꯗ ꯀꯩꯅꯣꯁꯤ ꯂꯥꯏꯁꯦ ꯊꯧꯕ ꯌꯥꯏꯑꯕ ꯃꯥꯏꯕ ꯃꯥꯒꯤ ꯑꯍꯩꯕ ꯆꯥꯠꯂꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯒꯤ ꯂꯥꯏꯗ ꯇꯣꯡꯉꯤꯕ ꯗꯣꯂꯥꯏꯗꯣ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯊꯥꯛ ꯅꯥꯟꯕꯗ ꯑꯗꯨꯝ ꯉꯥꯎꯋꯦꯕ ꯁꯤ ꯍꯥꯏꯗꯣꯛꯑꯦꯔꯒ ꯐꯠꯇꯦꯅ ꯍꯥꯏꯔꯛꯀꯅꯤ ꯌꯥꯝ ꯂꯨꯔꯤ ꯆꯠꯅꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯇꯩ ꯈꯪꯖꯟꯕ ꯌꯥꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯤ ꯀꯪꯂꯩ ꯊꯣꯛꯄ ꯂꯥꯏ ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯥꯕꯨꯡꯅꯁꯨ ꯃꯃꯥꯡꯗ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯁꯔꯣꯏ ꯈꯥꯡꯂꯦꯟ ꯀꯥꯏꯅ ꯃꯊꯪ ꯂꯩꯔꯤ ꯁꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣই ꯑꯇꯩ ꯃꯥꯒꯤ ꯇꯣꯉꯥꯟꯕꯁꯤ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪ ꯂꯥꯏ ꯍꯔꯥꯎꯅꯗ꯭ꯔꯁꯨ ꯆꯍꯤ ꯑꯃꯒꯤ ꯁꯔꯣꯏ ꯈꯥꯡꯕ ꯐꯠꯇꯍꯧꯗꯤ ꯂꯥꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯈꯥꯡꯉꯦꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯊꯨꯡꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯕꯨꯗꯤ ꯑꯩ ꯑꯀꯥꯏ ꯂꯩꯀꯥꯏꯗ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯣꯏꯒꯤ ꯁꯔꯨꯛ ꯄꯤꯊꯣꯛꯄꯅꯦꯕ ꯁꯔꯣꯏ ꯈꯥꯡꯕ ꯁꯔꯣꯏ ꯉꯥꯔꯣꯏ ꯍꯥꯏꯔꯤꯗꯤ ꯍꯥꯏꯕꯗꯤ ꯂꯥꯏꯁꯤꯡꯁꯤꯒꯤꯅꯦꯕ ꯁꯔꯣꯏ ꯀꯧꯕꯨ ꯂꯥꯛꯑꯦꯅꯦ ꯄꯥꯄꯣꯕ ꯅꯠꯇ꯭ꯔꯒ ꯃꯥꯔꯖꯤꯡ ꯂꯥꯛꯑꯦꯅꯦ ꯑꯗꯩ ꯊꯥꯡꯖꯤꯡ ꯂꯥꯛꯑꯦꯅꯦ ꯃꯣꯏ ꯁꯔꯣꯏ ꯉꯥꯔꯣꯏ ꯑꯗꯨꯝ ꯂꯣꯏꯅꯔꯛꯑꯦꯕ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯂꯣꯏꯅꯔꯛꯏꯅꯦꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯆꯥꯛꯊꯥꯗꯨ ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯧꯗ ꯑꯩꯈꯣꯏꯒꯤ ꯂꯥ ꯊꯥꯕ ꯀꯥꯏꯅꯒ ꯂꯩꯔꯤꯕ ꯑꯗꯒꯤ ꯂꯥꯏꯕꯧ ꯆꯣꯡꯕ ꯀꯥꯏ ꯁꯤ ꯃꯇꯥꯡꯁꯨ ꯑꯃꯨꯛ ꯈꯪꯖꯒꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯕꯧ ꯆꯣꯡꯕ ꯍꯥꯏꯔꯤꯁꯦ ꯂꯥꯏ ꯄꯥꯎꯅꯦꯕ ꯂꯥꯏꯒꯤ ꯄꯥꯎ ꯄꯥꯎꯗꯝꯕꯅꯦꯕ ꯂꯥꯏꯕꯧ ꯍꯥꯏꯕ ꯂꯥꯏ ꯄꯥꯎ ꯍꯥꯏꯕ ꯂꯥꯏ ꯄꯥꯎ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯪꯂꯝ ꯆꯠꯇ ꯂꯥꯏꯅ ꯑꯗꯨ ꯇꯧꯕꯌꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯔꯨꯅꯦꯕ ꯑꯗꯨꯅ ꯂꯥꯏꯕꯧ ꯂꯥ ꯊꯥꯕ ꯍꯥꯏꯁꯦ ꯂꯥꯔꯣꯜ ꯑꯍꯨꯝꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯥꯔꯣꯜ ꯑꯍꯨꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯃꯊꯛ ꯑꯗꯨꯗ ꯂꯩꯍꯨꯜ ꯇꯝꯕꯗꯣ ꯑꯗꯨꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯁꯥꯟꯅꯕꯗꯨꯒꯤ ꯀꯩꯅꯣꯅꯦꯕ ꯇꯝꯃꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯂꯥꯏꯕꯧ ꯂꯥ ꯊꯥꯕ ꯑꯃꯗꯤ ꯂꯥꯏꯕꯧ ꯆꯣꯡꯕ ꯍꯥꯏꯔꯤꯕꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯡꯇꯤꯒꯤ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯑꯇꯩ ꯃꯥꯒꯤ ꯖꯒꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯂꯥꯏꯕꯧ ꯆꯣꯡꯕ ꯅꯨꯡꯇꯤ ꯆꯣꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯂꯥꯏ ꯍꯦꯛ ꯍꯔꯥꯎꯕ ꯅꯨꯃꯤꯠꯇꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯖꯒꯣꯏ ꯑꯃ ꯁꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈ꯭ರೆ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯇꯧꯗꯣꯔꯤꯕ꯭ꯔꯥ ꯌꯥꯗꯦ ꯅꯨꯡꯇꯤꯒꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏꯆꯤꯡ ꯖꯒꯣꯏꯗꯣ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯇꯧꯒꯗꯕ ꯂꯥꯏꯆꯤꯡ ꯖꯒꯣꯏ ꯍꯥꯏꯕ ꯂꯩꯆꯤꯡ ꯖꯒꯣꯏ ꯍꯥꯏꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯂꯥꯏꯗꯨ ꯆꯤꯡꯊꯣꯛꯇꯅ ꯍꯔꯥꯎ ꯌꯥꯔꯣꯏ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯔꯦꯟ ꯆꯟꯕꯅ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯅ ꯁꯤ ꯃꯇꯥꯡꯗ ꯁꯥꯔꯦꯟ ꯆꯟꯕ ꯍꯥꯏꯁꯤꯅ ꯉꯥ ꯀꯠꯄꯅꯤ ꯀꯔꯤꯒꯨꯝꯕꯗ ꯍꯔꯥꯎꯕ ꯍꯥꯏꯁꯦ ꯃꯥꯅ ꯆꯥꯛꯈꯨꯝꯗꯨꯅ ꯆꯥꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯥꯔꯦꯟ ꯂꯩꯕꯗꯤ ꯁꯥꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯦꯟ ꯑꯣꯏꯕ ꯑꯊꯣꯏꯕ ꯁꯥ ꯀꯠꯄꯅꯦꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯔꯥꯎꯕꯗꯗꯤ ꯃꯣꯏꯅ ꯑꯊꯣꯏꯕ ꯁꯥꯅꯦꯅ ꯈꯜꯂꯤꯗꯣ ꯐꯥꯔꯒ ꯀꯠꯀꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯁꯔꯦꯡꯅ ꯀꯩꯅꯣꯒꯤ ꯁꯥꯒꯤ ꯃꯁꯛꯁꯤꯡꯗꯨꯅ ꯁꯔꯦꯡ ꯀꯠꯂꯦꯕ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯤ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯏꯕ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯊꯧꯗꯥꯡ ꯍꯥꯏꯇꯥꯔꯦ ꯂꯥꯏꯗ ꯀꯠꯂꯤꯕ ꯖꯒꯣꯏꯕꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯊꯧꯔꯝꯁꯤꯡꯁꯤ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯇꯧꯗꯕ ꯌꯥꯗꯕꯁꯤ ꯀꯝꯗꯧꯒꯦꯗ ꯂꯥꯏꯔꯣꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯅꯨꯡꯗꯥꯡꯒꯤ ꯊꯧꯔꯝ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯑꯒ ꯈꯥꯏꯌꯦꯕ ꯂꯥꯏꯔꯣꯏꯗꯗꯤ ꯑꯌꯨꯛꯀꯤ ꯊꯧꯔꯝ ꯅꯨꯡꯊꯤꯟꯒꯤ ꯊꯧꯔꯝ ꯍꯥꯏꯅ ꯈꯥꯏꯕꯗꯨꯗꯤ ꯃꯈꯥꯗ ꯅꯨꯡꯗꯥꯡꯒꯤ ꯊꯧꯔꯝ ꯍꯥꯏꯅ ꯑꯃ ꯌꯥꯎꯅꯦꯕ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯦꯛ ꯇꯥꯖꯩ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯂꯩ ꯇꯝꯒ ꯆꯤꯡꯒ ꯀꯥꯏꯅ ꯍꯦꯛ ꯇꯥꯖꯩ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯝꯕꯤꯌꯨ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯄꯥꯟꯗꯣꯏꯕꯤꯁꯦ ꯑꯅꯤꯁꯤꯅꯦꯕ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯒ ꯁꯥꯔꯤꯁꯦ ꯍꯔꯥꯎꯕ ꯍꯥꯏꯅ ꯍꯧꯗꯣꯏꯁꯦ ꯃꯕꯥꯅꯤꯅ ꯑꯌꯥꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯋꯦꯕ ꯇꯥꯛꯄꯤꯌꯨ ꯑꯗꯨꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕꯅꯤꯅ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯗ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤꯁꯨ ꯁꯥꯟꯅꯗꯕ ꯌꯥꯗꯦꯕ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯍꯟꯖꯤꯟꯈꯤꯗꯣꯏꯅꯣ ꯑꯗꯨ ꯈꯪꯒꯗꯕꯅꯤ ꯇꯥꯡꯈꯨꯜ ꯁꯥꯕꯗꯤ ꯊꯣꯛꯑꯦꯅ ꯀꯗꯥꯏ ꯍꯟꯖꯤꯟꯈꯤꯗꯣꯏꯅꯣꯕ
Mula bisa tu tu ekor yang gitu no. Kalau mula bisa kena no. Lahirau tinggi kan ke dong ni, adu kan ke dong. Sini tu pun ni aru mana no isi dah hari baru. Sini loh nang ni. Koi gimagi nungi oiba. Sini lain orang tu pun di akai benda. Mani mani. Mana kaya tahu, ada masih tu hari kali. Koi gimagi lairo ini mesti ki amna top topa, mesti ki pangtu kada ba. Magi Malaysia ni. Yo yang dah hamna dah ni. Tahun hari tu kai jangan no. Mapi hukum memang cakap hari tu. Jangan lupa ni tu. Aduh je, aduh orang ni ba. Mani mani. Jadi saya ni punggu orang panji cinggu nama tu ba. Lu ini macam sahaja. Pani babung makata zarake koi lai hau bagi matang seda yamna koi kana bawa hai me amam tham kre kari no si sina kari no metana pangtho kada bano hai ba koi yamna kana kre babung makata pada khangja ning si babung ngasidi babung si Padma Shri awardee ama oina miyamna toyo hendong na sa khangna bire do babung ngasi oirakli ba babung na koi gi yamna achoba scholar ama amdi achiever ama oina mai pakpa koi gi babung amani babung si Hariba koi sida phamasida lakpasida phangribasi kanada mahiyasi koi bibining mano kanada mahiyasi kari mapandagino kana mapandagino kanagi mapandagino haibadu babungi kari mot leibage Ada di kari hai ni yang lu herjani hai di ai je independent oina yang thawak tawkan ngami ne Ada dagi aku imai bana cuma tu tahu boleh tuh inting dia lah. Aduh mak ni, kerana ini asyik kami ini aja. Yang kena social worker mau ina, sekolah akademi gaji demand committee tu. Ayo ganggu mai ga thamana ga koi home secretary boleh ga demand tahu boleh ba. Aduh dah sekolah akademi pangai ini. Yang dah ba. Sambil bawa. Circuit house ka hile ramde, kalau ke sandian thongge sila circuit house orang ini dah. Ia hirau ane union home ni satu. Aku setiap rumah family. Jangan dah lah, Manipur setiap rumah family ni dah. Ia hirau nak eva. Lah agak mana dia sudah. Aku di kalau ke sekolah akademi demand committee tu, guru umumnya presiden hoy, Ian Kirani na vice presiden hoy, ganggu mai ne. Profesor ganggu ai ne tamasana na ukil ne aduna joint secretary hoidana demand tawne ba janda bra manadagi kanoda akoi circuit house ta chatna kebirau unare no state husi phangwai ai phangdau yai no state husi de gwali no di kalari yang phai aduna no sekala academy pirani hai no pitho omne ba madu guidance officer kana hoy Aku di uri buk tadi, kalau mana guidance officer orang tu, madu nak buat apa? Mai mungkin kau he, yang dah berah. Mana, coaching jenderal hone bidana, adu main tahu dana state kalai academy se, state root family ni dah hana pi apa? Adu nama orang buat dana state root se family apa? Nona state kalai academy harum ni na, yang dah berah. Aku si state udah biar gawa diu daman gimana tu ni na, yang dah berah. Aku jadi setiap kali akademi panggil, ayo tu kan, loidan na, tahu lagi kebirau na, no hiare na, pirak pani apa, serun pirak isi. Aku yang mau dipakai tahu ni yang tahu deh, tahu. Pabung sang laba, aku lagi pabung di punsi sida, mayam mama, aku yang nari bani, tahu do watok mayam mama, pabung di kuai lagi awaba, mati nungai ba, tahu dok sekali kali, wai kedau ribu no, pabung amu tang tambiu, kami nasi kuai lagi, nungai ba mikup. Hai tare pabung na kwai lagi nungai kiba mikup amtang thambiwa mali kari karamba thodok singda kwai lagi nungai taba pen daba thodok kumba lairagadi khoi khangmin Hauki stekala academy phang to kwai nungai de kari gina de laiba ki khoi na wa na khona jaraga phang ko do khoi na dum pen jai ya adu thoi na khallu de adu wara su nanda bra nungai be mi ku ba de do ni nungai ba si makhan ya me mani nanda bra nungai makan singa ada social di mana nungai beri ko, ada lagi kalau ada kari hai ni, there are so many nungai makan jamu lah yo, ada samaj kau na nungai kira tu, ada ni. Pabung personally wena di pabung nak kau lagi nungai kira makeup sekali wei kedau riban. Ayo kau lagi nungai makeup se, yung dalai di sini nungai. Yung dalai ba phang ba sing? Asyik nungai ni.
ให้ดีนุ่งไงมันมาขยันเนี่ยครับถ้าพวกตัวยังไงเนี่ยนุ่งไงไปดูกันถ้าพวกตัวกันเอาที่สวยงามนั่นเลยจะนุ่งไงก็มายันได้เลยนะนุ่งไงมันมาขยันไปอาจจะให้ก็นุ่งไงชิงเจ้าตัวมันนั่นดิมาเนี่ยจุมันปะบงอดูหัวใจคุยกี่หัวใจกี่จะกุยกี่ลำสิดาไฮบสิดาคุยนะขณะบสิดาสมมาตามมาดีจะกุยสารีบมีสิ่งใส่ปะบงนะมามังดัทำบิคิบกิมาตุงินะคุยกี่จะกุยสาบีบายกันนะก็ไฮแต่นั้นนี่นะวันนี้นะอันนี้ยังอันนี้ยังอันนี้นะคุยจะกุยแต่มากูว่าบ้านคุยทุ่งเดือดจับประเดี๋ยวคุยจะกุยชาบีดังนั้นดิอะดูหัวใจกี่อะดูกี่คอนเซปต์ตัวปะบงอะดูกี่ว่าขลุ่นตัวยามนะเซนส์ไลยามนะแค่นั้นตัวเลยหัวใจที่จะกุยกี่กลาอาร์ตสิขังนั่นแหละประเดี๋ยวยามนะคุยกี่มาบุยามนะเอาวางบัตรทักแต่บุคคลปีดนะมานาตรงงานบมานาไม่ยามมันปีดนะตัวริบันนี่ปะบงให้บมาตั้งสิดาคุยกี่มามังไงตัวริบัสสิกาหัวใจเลยบะเทรนจัดนาฬิกาดันสกีพรมให้ตาเลยดันสกีพิลสิดาให้ระบบขัดอีกแค่นั้นบัดดี้อุบิบัดยามเช่นนั่นเลยตั้งพิลยามเช่นนั่นเลยบัดดี้คำเดียวคุยนะแต่มาก็ดิปโลมาโค้ชโตมาดูอีเสียเลยว่าสตัวมุขจะเป็นอะไรเลยคุยแต่มาก็กันมาดูดิปโลมาโค้ชที่เสียเลยว่าสตัวดาสังเกตวันสู้ราสู้และเราล้วนยาวไปปะกันดาวละตรงงานนะด้านคนเลยจะสังเกตวันที่ป่าไม่เลยลำเดียวคุยแต่ป้าสตัวเรามาตรงดายันตระว่าคนที่สังเกตวันสู้พัฒนาตามไม่เอวราชเมนคิงว่าอะไรกิโซโลคณะตัมบีโซโลนะทางจังกิเจ้าบ้าอะไรกิไม่ก็มีบุหรี่อะไรไอ้กาบิรามใช่ยันตระมวยออกมันจะตัมบีก็คุยแต่ว่าเสียเลยว่าตัววันที่พัฒนาอะไรวะคนทางด้าใครนะทางด้าคนทางด้าแล้วเราวันที่ป่ามันจะใครดูองค์การด้าสังเกตวันที่ป่ามันจะดูใครดูเราคนเดียวยันตระเอาได้ดีสังเกตวันที่ว่าจะหัดเจริญนะสังเกตวันที่กันว่าจะยูเนสโกนะกันว่าเนี่ย intangible art เนี่ยหัดเจริญนะยันตระว่าอันที่ฟ้องอยู่เลยยามตรงไหนเจ้ปะบุงลอยสลักปัสสิดาปะบุงนะมันนี่โปรแกรมยามสิดาkadi karamba koi message oina advice ama oina koi pabung si halamo oina kadi karamba message oina pibining bage koi lebak mayam sida thambi aina pining badi na harol singda magi chana ba kaladu adu da changna mingsatu phangna ba natraga madu da haina bo khona ba do madu dam piningi ma na haina ja ba do da ta chena kano ge samu i ma pot i roi thonya phongna ti mani ajuna mani aduna ma na we ga do photo madu da masa na khona ba hawa adu like da hailo wa mi kangbu ma jago ya hailo mi kangbu ma sana khona da hailo kangbu ma hai ba pot sing je ma nga gi different art form sing na si tonga ma magul nei ba ne ba adu ge mo hoya si handle to lo mi so tonga le ba yan da ba adu yuan yam nuai je pabung asi nga hatang khoi gi kanglei pa ki tim gi mai kai dagi lak laga pabung ga smain to dona wari watai sana ba phangjaba yamna kanaraba historical gi oiba lai harau ba gi matang da te kanaraba wafam sing loina na pabung gi personal life sida khoi award phangba gi harau khongtok poi na ngasi ngak tang unaraga khoi gi unajaba phangjaba wari share tawminaba phangbasi yamna harau jai pabung bu khurum zari ngasigi oina di daina pangsatabam na mayam dagi kaina na ba yathang ni zari